ꯉꯁꯤ ꯊꯔꯣꯏꯅꯤ ꯊꯔꯣꯏꯁꯦ ꯑꯩ ꯊꯣꯡꯒꯦꯅ ꯇꯧꯔꯤꯅꯤ ꯊꯔꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩ ꯏꯁꯥꯗꯤ ꯊꯔꯣꯏꯁꯦ ꯈꯔ ꯄꯥꯝꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯊꯔꯣꯏꯁꯦ ꯃꯤꯠꯇ ꯑꯣꯏꯅ ꯌꯥꯝꯅ ꯀꯥꯟꯅꯩ ꯍꯥꯏꯅ ꯃꯤꯠꯀꯤ ꯑꯣꯏꯅ ꯌꯥꯝ ꯐꯩ ꯍꯥꯏꯗꯅ ꯊꯔꯣꯏꯁꯦ ꯑꯩ ꯏꯁꯥꯅ ꯄꯥꯝꯖꯕꯁꯦ ꯆꯥꯖꯩ ꯑꯩꯒꯤ ꯏꯄꯥꯕꯨꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯒꯤ ꯏꯄꯥꯅ ꯍꯥꯏꯔꯝꯃꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯅ ꯊꯔꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯊꯔꯣꯏ ꯃꯅꯤꯡꯒꯤ ꯁꯤꯒꯤ ꯑꯈꯥꯕ ꯁꯔꯨꯛꯁꯦ ꯆꯥꯕꯁꯦ ꯃꯤꯠꯇ ꯑꯣꯏꯅ ꯌꯥꯝꯅ ꯀꯥꯟꯅꯩ ꯍꯥꯏꯕꯗꯒꯤ ꯏꯄꯥꯅ ꯍꯥꯏꯕꯤꯔꯝꯕꯗꯒꯤ ꯑꯩꯁꯨ ꯊꯔꯣꯏꯁꯦ ꯄꯥꯝꯗ꯭ꯔꯕꯁꯨ ꯑꯩ ꯊꯔꯣꯏ ꯊꯣꯡꯕꯁꯦ ꯑꯩꯅ ꯆꯥꯏ ꯑꯗꯨꯅ ꯑꯩꯅ ꯃꯤꯠꯀꯤꯗꯃꯛꯇ ꯈꯜꯂꯒ ꯃꯤꯠꯇ ꯀꯥꯟꯅꯩ ꯍꯥꯏꯕꯒꯤꯗꯃꯛꯇ ꯈꯜꯂꯒ ꯑꯩꯅ ꯊꯔꯣꯏ ꯊꯣꯡꯕꯁꯦ ꯍꯥꯏꯐꯦꯠ ꯊꯣꯡꯉꯒ ꯃꯌꯥꯝꯗ ꯎꯠꯆꯒꯦ ꯃꯌꯥꯝ ꯊꯔꯣꯏ ꯊꯣꯡꯕꯁꯦ ꯃꯤꯅꯣꯠ ꯌꯥꯝꯅ ꯆꯪꯉꯤ ꯊꯔꯣꯏ ꯊꯣꯡꯕꯁꯦ ꯁꯨꯃꯥꯏꯅ ꯑꯩꯅ ꯊꯣꯡꯕꯗꯤ ꯊꯔꯣꯏꯁꯦ ꯁꯨꯃꯥꯏꯅ ꯀꯛꯑꯅꯤ ꯁꯨꯃꯥꯏꯅ ꯊꯔꯣꯏꯁꯦ ꯀꯛꯑꯅꯤ ꯃꯥꯒꯤ ꯃꯅꯤꯡꯁꯦ ꯁꯨꯃꯥꯏꯅ ꯊꯥꯡꯁꯤꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯃꯅꯤꯡꯁꯦ ꯀꯛꯑꯦ ꯊꯥꯡꯁꯤꯅ ꯀꯛꯇ꯭ꯔꯁꯨ ꯀꯥꯆꯞꯅ ꯀꯛꯑꯁꯨ ꯌꯥꯏ ꯀ꯭ꯋꯥ ꯆꯞꯅꯅꯕ ꯀꯥꯆꯞꯇꯨꯅ ꯑꯗꯣ ꯑꯩꯗꯤ ꯁꯤ ꯊꯥꯡꯅ ꯑꯣꯏꯅ ꯀꯛꯑꯦ ꯑꯩꯈꯣꯏꯒꯤ ꯊꯔꯣꯏꯁꯦ ꯑꯄꯤꯛꯄ ꯊꯔꯣꯏ ꯑꯣꯏꯔꯗꯤ ꯈꯔ ꯊꯣꯡꯕꯗ ꯈꯔ ꯍꯥꯎꯏ ꯌꯥꯝꯅ ꯆꯥꯎꯔꯒꯗꯤ ꯊꯔꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯌꯥꯎꯁꯟꯕꯁꯨ ꯂꯩ ꯑꯗꯨꯅ ꯆꯥꯕꯗꯈꯔ ꯆꯨꯞꯄꯗ ꯅꯨꯡꯉꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯆꯥꯕꯗ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯗꯦ ꯃꯥꯏ ꯄꯤꯛꯄꯁꯤꯅ ꯊꯣꯡꯕꯗꯁꯨ ꯊꯥꯎ ꯊꯨꯝ ꯐꯖꯅ ꯆꯪꯉꯤ ꯑꯗꯨꯅ ꯑꯄꯤꯛꯄꯁꯦ ꯑꯩꯅ ꯇꯧꯔꯦ ꯍꯧꯖꯤꯛ ꯊꯔꯣꯏꯁꯦ ꯂꯣꯏꯅ ꯀꯛꯄ ꯂꯣꯏꯔꯦ ꯃꯅꯤꯡꯁꯦ ꯊꯔꯣꯏꯁꯨ ꯀꯦꯖꯤ ꯑꯃꯅꯤ ꯀꯛꯄꯗ ꯌꯥꯝꯅ ꯋꯥꯈꯔꯦ ꯊꯔꯣꯏꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯄꯥꯎꯈꯣꯟ ꯆꯟꯅꯕꯗꯣ ꯆꯥꯔꯦ ꯊꯦꯡꯒꯣꯠꯊꯟ ꯆꯥꯗ꯭ꯔꯦ ꯇꯦꯡꯀꯣꯠꯊꯟ ꯍꯥꯏꯕꯗꯨꯅꯤ ꯊꯔꯣꯏꯁꯦ ꯀꯛꯏꯉꯩ ꯂꯣꯏꯐꯝ ꯅꯥꯏꯗꯦ ꯀꯛꯄ ꯈꯔꯗꯤ ꯋꯥꯈꯔꯦ ꯍꯧꯖꯤꯛ ꯊꯔꯣꯏ ꯃꯅꯤꯡꯁꯦ ꯂꯣꯏꯅ ꯀꯛꯄ ꯂꯣꯏꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯣꯏꯅ ꯀꯛꯑꯦ ꯊꯔꯣꯏꯁꯦ ꯃꯥꯒꯤ ꯃꯅꯤꯡꯁꯤꯡꯁꯦ ꯍꯧꯖꯤꯛ ꯁꯤ ꯀꯨꯀꯔꯁꯤꯗ ꯍꯥꯞꯆꯤꯟꯕꯤꯔꯅꯤ ꯁꯤ ꯀꯨꯀꯔꯁꯤꯗ ꯍꯥꯞꯆꯤꯜꯂꯒ ꯊꯔꯣꯏꯁꯦ ꯁꯤꯇꯤ ꯑꯅꯤꯔꯛ ꯊꯔꯣꯏꯁꯤꯡꯁꯦ ꯀꯨꯀꯔꯗ ꯂꯣꯏꯅ ꯍꯥꯞꯆꯤꯟꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛꯁꯤ ꯏꯁꯤꯡ ꯑꯃ ꯍꯥꯞꯆꯤꯜꯂꯅꯤ ꯊꯔꯣꯏꯁꯤꯗ ꯑꯗꯒꯤ ꯁꯤ ꯑꯂꯨ ꯇꯪꯈꯥꯏꯁꯦ ꯍꯣꯔꯦꯟ ꯀꯥꯝꯕꯗ ꯃꯥꯗꯤ ꯍꯥꯞꯀꯅꯤ ꯃꯥꯗꯤ ꯃꯀꯨ ꯈꯣꯛꯇ꯭ꯔꯦ ꯃꯀꯨ ꯈꯣꯛꯑꯗꯤ ꯑꯃꯨꯛ ꯃꯨꯟꯊꯣꯛꯈꯤꯅꯤ ꯌꯥꯝꯅ ꯍꯦꯟꯖꯟꯅ ꯌꯥꯎꯅ ꯀꯥꯝꯃꯅꯤ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯍꯥꯞꯄꯅꯤ ꯁꯨꯃꯥꯏꯅ ꯀꯨꯀꯔ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯁꯤꯇꯤ ꯑꯅꯤꯔꯛ ꯀꯥꯝꯃꯅꯤ ꯊꯣꯡꯕꯁꯤꯗ ꯍꯥꯞꯀꯗꯕ ꯃꯔꯣꯏ ꯃꯄꯥꯡꯁꯤꯡꯁꯦ ꯑꯍꯥꯟꯕꯗ ꯁꯤ ꯇꯤꯜꯍꯧꯁꯦ ꯍꯥꯞꯄꯅꯤ ꯀꯨꯞꯅ ꯁꯣꯏꯔꯒ ꯑꯗꯒꯤꯗꯤ ꯁꯤ ꯆꯅꯝꯁꯤꯁꯨ ꯍꯥꯞꯄꯅꯤ ꯊꯔꯣꯏꯁꯤꯗ ꯃꯥꯒꯤ ꯀꯩꯒꯤ ꯃꯅꯝ ꯀꯩꯀꯥ ꯃꯌꯥꯏꯗꯣ ꯃꯥꯡꯅꯕꯒꯤ ꯑꯗꯨꯗꯩꯗꯤ ꯁꯤꯒꯤ ꯑꯋꯥ ꯐꯗꯤꯒꯣꯝꯁꯦ ꯁꯥ ꯃꯔꯣꯏ ꯍꯥꯏꯅꯁꯨ ꯀꯧꯏ ꯑꯩꯈꯣꯏꯗꯤ ꯑꯋꯥ ꯐꯗꯤꯒꯣꯝ ꯍꯥꯏꯅ ꯀꯧꯔꯦ ꯁꯤꯒꯤ ꯑꯋꯥ ꯐꯗꯤꯒꯣꯝꯁꯤꯁꯨ ꯍꯥꯞꯄꯅꯤ ꯑꯗꯨꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯑꯁꯤꯅ ꯁꯤꯡ ꯃꯅꯥꯅꯤ ꯁꯤ ꯁꯤꯡ ꯃꯅꯥꯁꯤꯁꯨ ꯍꯥꯞꯄꯅꯤ ꯑꯗꯨꯗꯒꯤꯗꯤ ꯁꯤ ꯇꯣꯉꯥꯁꯤꯁꯨ ꯍꯥꯞꯄꯅꯤ ꯑꯗꯒꯤ ꯁꯤ ꯌꯦꯅꯝꯁꯤꯁꯨ ꯀꯨꯞꯅ ꯁꯣꯏꯔꯒ ꯍꯥꯞꯄꯅꯤ ꯑꯗꯒꯤ ꯁꯤꯒꯤ ꯃꯣꯔꯣꯛ ꯑꯀꯪꯕ ꯑꯗꯒꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯤꯁꯨ ꯂꯣꯏꯅ ꯍꯥꯞꯄꯅꯤ ꯊꯔꯣꯏꯁꯤꯗ ꯁꯤ ꯀꯔꯤ ꯄꯇꯥꯁꯤꯁꯨ ꯍꯥꯞꯀꯗꯣꯔꯤꯕꯅꯤ ꯀꯔꯤ ꯄꯇꯥꯁꯤꯁꯨ ꯑꯗꯒꯤ ꯁꯤ ꯁꯤꯡꯁꯤꯁꯨ ꯍꯥꯞꯇꯣꯔꯤꯅꯤ ꯇꯤꯜꯍꯧꯁꯨ ꯁꯣꯏꯔꯦ ꯑꯗꯒꯤ ꯆꯅꯝꯁꯤꯁꯨ ꯁꯣꯏꯔꯦ ꯑꯗꯩꯗꯤ ꯁꯤꯁꯦ ꯁꯤꯡꯁꯤꯗ ꯁꯤꯠꯂꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯨ ꯇꯪꯈꯥꯏ ꯈꯥꯏꯗꯣꯛꯑꯦ ꯑꯋꯥ ꯐꯗꯤꯒꯣꯝꯁꯨ ꯁꯣꯏꯔꯦ ꯁꯤ ꯆꯅꯝꯁꯨ ꯁꯣꯏꯔꯦ ꯑꯗꯨꯗꯒꯤꯗꯤ ꯁꯤ ꯀꯔꯤ ꯄꯇꯥ ꯃꯣꯔꯣꯛ ꯑꯀꯪꯕꯁꯤꯁꯨ ꯁꯣꯛ ꯇꯧꯅꯕꯒꯤ ꯁꯤꯅ ꯁꯤꯡ ꯃꯅꯥꯅꯤ ꯁꯤꯅ ꯁꯤꯡ ꯃꯅꯥ ꯑꯁꯤ ꯄꯨꯝꯅꯃꯛꯁꯦ ꯍꯧꯖꯤꯛ ꯊꯔꯣꯏ ꯊꯣꯡꯕꯁꯤꯒ ꯍꯥꯞꯀꯗꯧꯔꯤꯕꯅꯤ ꯁꯤꯅ ꯐꯗꯤꯒꯣꯝꯅꯤ ꯁꯤꯅ ꯍꯣꯔꯦꯟ ꯊꯔꯣꯏ ꯊꯣꯡꯕ ꯂꯣꯏꯔꯒ ꯍꯥꯞꯅꯕꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯍꯧꯖꯤꯛ ꯊꯔꯣꯏꯁꯦ ꯀꯨꯀꯔꯗ ꯑꯅꯤꯔꯛ ꯀꯥꯝꯕ ꯂꯣꯏꯔꯦ ꯑꯩꯅ ꯍꯧꯖꯤꯛ ꯃꯃꯥꯏꯁꯦ ꯀꯦꯟꯅꯕꯒꯤꯗꯃꯛꯇ ꯈꯥꯡ ꯑꯁꯥꯕꯗ ꯐꯖꯅ ꯊꯔꯣꯏꯁꯦ ꯀꯨꯀꯔ ꯑꯅꯤꯔꯛ ꯀꯥꯝꯕ ꯃꯇꯨꯡꯗ ꯈꯥꯡ ꯑꯁꯥꯕꯗ ꯐꯖꯅ ꯊꯔꯣꯏꯁꯦ ꯉꯧꯊꯣꯛꯑꯦ ꯑꯗꯨꯒ ꯉꯧꯊꯣꯛꯑꯗꯤ ꯈꯥꯡ ꯑꯁꯥꯕꯗ ꯉꯧꯊꯣꯛꯑꯗꯤ ꯊꯔꯣꯏꯒꯤ ꯃꯃꯥꯏꯁꯤꯡꯁꯦ ꯍꯌꯦꯡ ꯆꯥꯕꯗ ꯌꯥꯎꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅ ꯊꯔꯣꯏꯒꯤ ꯃꯃꯥꯏ ꯀꯦꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯐꯖꯅꯈꯥꯡ ꯑꯁꯥꯕꯗ ꯉꯧꯊꯣꯛꯑꯦ ꯑꯗꯨꯒ ꯐꯖꯅ ꯆꯥꯝꯊꯣꯛꯑꯦ ꯊꯔꯣꯏꯁꯦ ꯍꯧꯖꯤꯛ ꯈꯔ ꯊꯔꯣꯏꯒꯤ ꯃꯃꯥꯏ ꯈꯔ ꯌꯥꯍꯧꯕꯗꯣ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯤ ꯑꯒꯔꯕꯇꯤꯒꯤ ꯁꯤꯒꯤ ꯃꯅꯤꯡꯁꯤꯅ ꯍꯧꯖꯤꯛꯀꯤ ꯊꯔꯣꯏꯒꯤ ꯃꯃꯥꯏꯁꯦ ꯍꯧꯖꯤꯛ ꯂꯧꯊꯣꯛꯑꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯧꯊꯣꯛꯄꯤꯔꯅꯤ ꯁꯦ ꯊꯔꯣꯏꯒꯤ ꯃꯃꯥꯏꯁꯦ ꯈꯔ ꯀꯦꯜꯍꯧꯗꯕ ꯌꯥꯎꯕꯁꯤꯡꯗꯣ ꯍꯣꯔꯦꯟ ꯊꯔꯣꯏꯒꯤ ꯃꯃꯥꯏꯁꯦ ꯌꯥꯎꯔꯒꯗꯤ ꯍꯣꯔꯦꯟ ꯆꯥꯕꯗ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯅ ꯁꯤ ꯂꯧꯊꯣꯛꯑꯦ ꯃꯃꯥꯏꯁꯦ
ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯦ ꯊꯔꯣꯏ ꯃꯃꯥꯏꯗ ꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯑꯦ ꯁꯤ ꯗꯃꯛꯇ ꯍꯧꯖꯤꯛ ꯈꯥꯡ ꯁꯥꯕꯅꯤꯅ ꯍꯧꯖꯤꯛ ꯇꯤꯜꯍꯧꯁꯦ ꯍꯥꯟꯅ ꯍꯥꯞꯆꯤꯜꯂꯦ ꯈꯥꯡꯁꯤꯒ ꯑꯗꯨꯗꯒꯤ ꯇꯤꯜꯍꯧꯁꯦ ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯅꯤ ꯍꯥꯞꯆꯤꯜꯂꯦ ꯑꯗꯒꯤ ꯆꯅꯝꯁꯤꯁꯨ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯒꯤ ꯃꯣꯔꯣꯛꯁꯤꯁꯨ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯩ ꯉꯁꯥꯏ ꯀꯔꯤ ꯄꯇꯥꯁꯤꯁꯨ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨ ꯂꯣꯏꯔꯒ ꯌꯦꯔꯨꯝꯁꯤꯁꯨ ꯍꯥꯞꯆꯤꯜꯂꯅꯤ ꯍꯧꯖꯤꯛ ꯑꯣꯠꯂꯦ ꯐꯖꯅ ꯑꯗꯒꯤ ꯍꯧꯖꯤꯛ ꯊꯣꯡꯉꯥꯁꯤꯁꯨ ꯍꯥꯞꯆꯤꯜꯂꯅꯤ hanya pas purun kan masuk hapsan ini biasanya ini lagi si Tharoi aja ojek Tharoi aja cek mai cek mula melina ojek Tharoi hapsan ini Jangan suhapte, jelas suhapte, jadi apa jadi kalau masih mulai ini karena siapa nih sing mana jadi sing apa tuh kan lagi mau ada bahasa lain aja lagi apa nih apa ini apa ya ini apa ya ini sendiri juga ini rồi thongba yam fajare fajana su sore mulle hojik thangaba yarani thangdaramdai sida fadigomse hapjalani ai lona thum jira morok asuba lona hapna loire hojik fadigom daisilani ngamnina hojik thangdadromi fadigom daisilaga wadmana hake utpirani ꯃꯣꯁꯦ ꯂꯣꯏꯗꯨꯅ ꯑꯩꯅ ꯁꯣꯌꯥꯁꯤꯗ ꯍꯩꯗꯣꯛꯑꯦ ꯊꯔꯣꯏꯁꯦ ꯌꯥꯝꯅ ꯍꯥꯎꯔꯅꯤ ꯃꯆꯨꯁꯨ ꯌꯥꯝ ꯐꯖꯔꯦ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯊꯔꯣꯏ ꯑꯆꯥꯕ ꯃꯤꯁꯤꯡꯅ ꯍꯩꯅꯕ ꯃꯑꯣꯡꯗ ꯊꯔꯣꯏꯁꯦ ꯊꯣꯡꯗꯨꯅ ꯆꯥꯕꯤꯌꯨ ꯑꯩꯁꯨ ꯑꯩꯒꯤ ꯍꯩꯖꯕ ꯃꯑꯣꯡꯗ ꯊꯔꯣꯏꯁꯦ ꯊꯣꯡꯖꯔꯦ ꯃꯌꯥꯝ ꯊꯔꯣꯏ ꯆꯥꯕꯁꯦ ꯍꯛꯆꯥꯡꯗ ꯌꯥꯝꯅ ꯀꯥꯟꯅꯕꯅꯤ ꯃꯤꯠꯀꯤ ꯑꯣꯏꯅ ꯑꯗꯨꯒ ꯊꯔꯣꯏ ꯆꯥꯔꯒꯁꯨ ꯃꯤꯠꯇ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕꯅꯤ ꯃꯌꯥꯝꯁꯨ ꯊꯔꯣꯏ ꯑꯆꯥꯕ ꯃꯤꯁꯤꯡꯅ ꯊꯔꯣꯏꯁꯦ ꯊꯣꯡꯗꯨꯅ ꯆꯥꯕꯤꯌꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯤꯡꯗꯤ ꯊꯔꯣꯏꯁꯦ ꯏꯔꯣꯝꯕꯁꯨ ꯆꯥꯅꯩ ꯍꯋꯥꯏꯗ ꯍꯥꯞꯄꯒꯁꯨ ꯆꯥꯅꯩ ꯑꯩꯗꯤ ꯏꯔꯣꯝꯕꯁꯨ ꯆꯥꯖꯗ꯭ꯔꯤ ꯍꯋꯥꯏꯗ ꯍꯥꯞꯄꯒꯁꯨ ꯆꯥꯗ꯭ꯔꯤ ꯁꯨꯃꯥꯏꯅ ꯊꯔꯣꯏ ꯊꯣꯡꯉꯒ ꯑꯣꯏꯅ ꯆꯥꯖꯩ ꯃꯌꯥꯝꯁꯨ ꯍꯩꯅꯕ ꯃꯑꯣꯡꯗ ꯏꯔꯣꯝꯕ ꯆꯥꯒꯦꯔꯥ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯝꯊꯣꯡ ꯍꯥꯞꯄꯒ ꯆꯥꯒꯦꯔꯥ ꯍꯋꯥꯏꯗ ꯍꯥꯞꯄꯒ ꯆꯥꯒꯦꯔꯥ ꯁꯨꯃꯥꯏꯅ ꯊꯣꯡꯉꯒ ꯆꯥ ꯍꯩꯅꯕ ꯃꯑꯣꯡꯗ ꯊꯔꯣꯏꯁꯦ ꯆꯥꯕꯤꯌꯨ